Isino ma'am, Nasiki Maru Bopa holding a amanda, Wafon Citana Tamzage, Maitena Hibadi Yaro and a Maite Panabo Honarakano. Kuki na Hiba Yaraga, the Maitene Hiba Yarodino, Karigi, BCP leader to Mina later Tanzasida, Kuki, Emile Tarana Lenga, Sema Matam, the Yabo Yaroena, Kuki General Secretary, my Kuki in P. Manipurgi, General Secretary, Oidiba, Singna, Pondo Agadi, a Hogi Maitegi Ladyba, Mayam Senakagi to Mina later, Hogi BCP leader Kagi to Mina later, Ribano. Hoji Peak liba, Angang Tamtina hat kiba, a Kogi Ima Kayabu Tamtina hat kiba, Imon Munga labor, Isa Amakatanga, Isa the Kuki Singla Landara, Padagi, Nasi, Imunduga Lazer, Isa Amado, Nasi Uba Pangre, Imana, Nasiba Tong Londa, Duna, Ima Isado, Halakiniana, Ima the Mamita, Mapikang, the Sangai Tenda, Manishanagi, Mamana, Nasisu, Mayum Tong Londa, Hipiaba, Asiguma Kayama lady aba. Peak liba, Kogi Lintoing and be Hemanzin, students in Butamtina Paraga hat kiaba, Adugumba Matamduga, Nungaitaba Pongdoxari, Hena Nungaitaba, the Saruyamina, Bakatanatana, Hauji, BJP Lady leaders in Nasu, Asitanatana Hogi labor, high authority Mayamasu, cookies in the Ushitan and Nanga Iba, Toriba Tawonka Asiga, to mean a labor Matam Oibraba, Koi Kamba Yam, Wayaba, politics say, Karinoaba, Iramdam. Hojik mayam so warang mani BJP leaders in the warang mani equigi lady Bahio to the mayam so warang whenever waragata yadiaba hojik cookies in a so shitri was a marusha to the pu mangaxet to the puyoba. A whole central government as a cookie mangaxet to the puyoba, Karigisi high to ribanoina, a hopasera pibuaba, Lance Moina Horoponev, the central government of Kangibani, Malem Pumasu Kangibaneb, Kanga cookies in the normally Ushita and Jalaiba say, Hojinga Mokamu. Lenga Siang Batam, that cookie lady by Emile Tara, Yawa Yaro, Hadibase, Asibu Hecta, Hiba Yabraba. Imung Manunda, Lazeramba Isado, Huzik Hanjelaga Piba Gamgadraba cookie, Uzik lady ba, Emile Taras and a Piba Gamgadraba, Makoina Horopa Land Natraba, Makoi Kanga, Makoigi, cookies in a Pondo Obani, Makoi Senatry, great cookies in a Mai Tabaniana, Adu Regadi Karigino, Huzik, Amukamuk, Lenga Siang Matam, the cookie, Emile Tara, Yawa Yaro, Hadibase. Cookie Kana Oidi Gaba. Manipur the Linga Sema Matamda, Kuki Yawa Yaw the Bakari Metal Oidegaba, refugee, Saidang Ruta Ladyba, Hojiksu refugee, listening any and a Gensala Potegi, Indo Myanmar border, Siltoriaba, Adugumba refugee, Mokoi Yaw the Aqualinga Samba Yaro Draba. Makoi Matata Wang with the Karigi break Padrinaba, cooking a break Padraga, Quaki break Padrimana, Aqua yellow me, Aqua yellow me, Aqua Asum, Namta rock hangna labors, Aquayam Wayaba, Nasi relief came the Siri Base, Nasi relief came the Nasi Yantangi, relief came the Siri, but she's cookies in the Landara, Yum the labor Pangdaduna, relief came the Later Tawai Tari Baneba, no Magi Suga no whatever, Adu Suba no Banga Maktabadagi, treatment or also Pazana treatment or Bangam the Badagi, Assis Hibaniaba, Kari Langaba. Asugumba cookie, refugee Mako Yauda, the Aqualinga Samba Moidrana, Amokam Pondo Piwaba. Tamois a pain yaba. BJP leaders in Karigi to Mina later, even a quite Manipur Gita Natana, Lady Bamapam Kudimaki BJP leaders in Karigi to Mina later never. A queen and the Page High never, cooking and hanging but in Angwa Yabraba. Langak Semlak with the cookie Zogi MLA Mati Yawi Yara Hakiba cookie and Piggy walk on the BJP losing Basina Karimata Pondo Yakidri. Chuchampurgi district headquarter the administrative center Oiriba Kuki tribes in Apex Budiam Oiriba Kuki and P Manipurgi General Secretary Kaiko How Gangti and Tokiba office memoranda Manipurano popular government Semla for the Kuki Zogi MLA Amatana Sarugiaba Yarahan Fundo Kibiki Matanga BJP Manipur Pradesh State President Yana Party losing ba Anigapuna losing Bahumna Wapam Amata Fundo Ohabiyakitri. How's Maruba Palmahana Yang Minasi, refugee listening any in a Chensalapadi border siltore, Hari, Manipurgi border so siltaway Hari, Hari Power say Indo Myanmar, Yamakana Putona Badagi, refugee listening any and a Mijoram the Chensala Hari, Aduda, Indo Myanmar border siltore, Manipurgi border so siltaway Yahena, Asam Rifle Maggie Kangale Hari, Tanjasi the Hijaga Dabadi, Hande so refugee Mayama Poyom to Zemaga. Kochi and Chena lady Tanjasi the Amukamu refugee listening any henna, Mijoram the Chensala Ibase, Karni Laga, cookies in the Chensala Aga, Saidang lady, Mama Pumsing do Amukamu, Kuki Ram Hainamuk Tolatoira, Aduda Mugna Panapuna Tanamba, Cookie Lenka Hairatoira, Ikai Kangaba refugee, Natibong Sapum Tapong Kanga than a going out no Hojing upon the Poyom to him, Jomi with the Hojinga Mokadon the Sien Gana Kali Hojik border silto or Hari, Manipur Ronda so border silt of Sangidore, Kadom the Ruin Chiendori Base, Ado Crain Laga. Saidangaga later, Kari later, cookie ram, cookie land. No in hire to me, I'm say cookie pool, not around in hire to say midnight, not Tibong Saba Pangatana, Lanjan and a lady bar, Mapom the Sangaga land, horrible refugee, no, Hojiti
poyom thayom jom base lepam maroi ne kadon da mukchen doi no khana haurak phamni noina chela chela ga len dori base ado paw se tamine si koi chinau mem hojik refugee lising ani hena Mizoram da chenjan gare aduda border seal to bani Manipur gi su border seal to dore hairi kadon da mukchen dori chen ba sem sarabo Yan bada Indo Myanmar border kuthona bada ki Mizoram the refugee listing ani hena sense lakre e ana border seal to kre Mizoram Myanmar border seal to kre Manipur gi su to wi ana re haukiba no aduga amuka su yamna aluba pawama Kuki mari phare ai su da chana riba Kuki terrorist ani ga loina na Kuki ani ga pullaga Kuki mari phare hai aduna central government da haja ga badi su chana riba Kuki terrorist singna nagai chanau singi lamda la aga nagai chanau singdagi mobile mulamba amadi paisa munleba honarami ba aduguma Kuki terrorist su da lerega su gi ground rule chatriba aduguma Kuki terrorist singduga central government na su agreement to bidaragadi central government na Kuki terrorist singda piriba su agreement do lothok piragadi Kuki terrorist singna nampu hapu da mafam khudimakta chanlaga erang saugatliba amadi su da lerega su gi chanambigi wangda leriba Kuki terrorist singdagi su se lothok pi waina central government gi puning chinhenjage ado pause muktaminarasi nagai sanawgi khunda changaga su da leriba Kuki terrorist ani ga loinana Kuki ani punsalaga Kuki mari phari base karigi phari banwai base asi yengmina siaba mafam khudimakta sugi ming lauraga sudani hainadi leiraga nampu hapuda mafam khudimakta erang saugatliba Kuki terrorist singda su karigi tawdoribano su leiraga sugi chatnabida leitragadi makoida sugi agreement tawbagi kari kana gyaba aduna central government gi puning chinhenjage Kuki terrorist singda piriba sugi agreement se asi lothokpi waina central government gi puning chinhenjage maitai ya nagada mafam khudimakta ekhoigi leriba Manipur gi yelomi khudimakta Kuki singna changa ga khanaba hauri Kuki singna mafam khudimakta khanaba hauri amadi nampu hapuda suni haraga khulai paisalaga mafam da chalaga makoina tawning ba tawriaba asisu achoba khudam amaneba sugi ground rule thugariba asigamba Kuki terrorist su da lerega sugi chanabi wangda leiba Kuki terrorist singsiga central government na karamba chairak pidoribano asigamba Kuki terrorist singsiga sugi agreement tobagi kanaba leibraba makoina toribase santi pura ibra sugi chanabi da asumaina nampu hapuda nagai chanau singi lamda changaga nagai chanau singi mobile mulibase asi sugi chanabi raba asi central government da wahangoina hangjage aduna Kuki terrorist singda piriba sugi agreement se lothokpi waina central government gi puni chinhinjage Alhariba PS asigi post amanikal lokot charaga thamjage naga kunjana su terrorist ani phar hairi nagagi khun thonglang atongba sanapati da Kuki marina changlak aga miyoi ama phuraga mobile munge tawbadagi khunja singna phabane hairi pharaba sing adugi manungda su ani yawi hairi ahanbada thangoulen thongjem son of salun of taikhang village KRU ni hairi ani subada lanmang kipjen Son of Alal of Songpijang Village UPF KNF Su Kedar Nihari Ahum Subada Lamintang Son of Alal of Songpijan Village Nihari Mari Subada Lamintang Son of Hanchat Songpijan Village Nihari Hariba Sorsase Sanapati Today the Gin Haiba Wapam Supongdogli Makatana Labu Isinaw ma'am video namluba police na fagadori ngarang thang thinduna soptuna leiriba nipa masaduda wahang pahang sathaduna leiraga hospital da puhanbagi mahutta matam manghalaga wahang pahang chathaduna leiriba video namuba mioi singdo hujik police na fagadori tanjasida haijagadabadi mioi nipa masado matam san hospital da pukhalamba taraga di nipa masado hingba suriya yaina police officer na phongdor e hairi tanjasida muka haijaning badi ngarang thangna thinba adu khokta nate hiram khudimakta accident thokpata natana hiram khudimakta asok apan thengnaba taragadi hana hospital da pokhatpiba karigumba nungaitaba taragasu video clip loba taragasu video clip launa tungda muka isagi safety oinabagi tamakta video clip lauragasu hospital da pokhatpiraga khudak yoba emergency treatment to biragadi miyoi ba mumbo khoina kanba ngamba yai haibagi akhoi mayam kauminaroisi aduga hojik hairiba pawisu taminasi ngarang thangna thillaga sokliba nipa masa aduda wahang pahang chathaduna video clip namuba miyoi singdo phagatlani hairi hairiba pause mapum phana taminasi yamnasu nungaitaba thodokni pikliba nipa masa ado hojikangi kari haidoriba nipa masa nupi masa amana ama khangnaragasu kari su nataba haigadra amabu oiragasu aduk tamthina thangna thinba khotpaisidi nungaijade penjade haureiba nupi masa nipa masa dasu haijagadabadi asungba thodok kaya thoktanaba cheksen na lebiyo wafamse asi icha singda
icha nupi singde icha singda haureiba khudingmakta ase wafamse thamjage aduga accident thokpa khudingmakta photo clip namna matam mangan bagi mahuta hana hospital la pukhatmina se wafamse siana si wafamse mata su haijage ado pause yengmina si chinau me thangna thinbadagi soklaba nupadu layeng bupubagi mahota wahang pahong video nambasing phagadori kaibul police station gi manungsana thanga khunjemda ngarang nungthil laisabi amana thangna thinbadig laimaida olaga chaina khangni ba sokpa adubu nupa kharna wahang pahong sa thaduna laiba amasung video footage namlaga laithokpasing adu police na phagadori police officer amana hai marai bakthirba nupa adu matam sana hospital da pukhatuna leng lamlagadi hinglambasu yai haibasi ma tanjasi da mo kuki sibagi pawamtang hapcharamge Kuki ama su kulen yaudy hairi ngarang nahan ani yawado nataba ngasi su kuki ama kulen yaudy hairi aduna karigino kuki len hairi bade chalo aina khongpak na kabraga kulen da tan khare hairi kadai degino talaido tarasi ko Kanglai pa punma kholaw ge update gi lokho charake Burma da kapna bada Mizoram dagi CNDF ta yawba kuki jo ama sikre tanjasi da mukamo yamna nungai ba pawama Kuki sing matang na mayek sing na phongba lairi kaya ama lei haina phongdore kuki sing na karang kamu mafam dei sela aga lei hibano kuki sing na kari tauri haibado adugi matang na yamna sengba wafam khara thamai haiba pause amta tasi ko phajakhara tani kuki sing matang na phongai ba lairik se kari nom ta tarasi ko Haukipni Kuki National Organization KNO amasum United People's Front UPF na Naga ki district singa Kuki gi Enseter Leni Haina claim Toraki Bigi Matang Sirolushina Hai Kuki Single Sentence has been recorded from Orano Puari the Yumpam where Kuki homeland Sim Navigi Torong Lokalapani Kuki Sing the Barmadi Laka Mapamashi Kundaki Bene Mapam Toina Hundu Hungzin Toraga Kundaba Kuki Singi Matang make Simbu Wapam Singao Lady Kayamur Hausisu Lady Haina Sirolushina Makatarakli Nakanamuram Damu Popi Tarama Mapam Singda Wa Oina Tarani Haina Forest Department gi magi dagi Anurag Baspaina Fongdore asida Kuki singda hygienic badi Kuki singdi popi yaudana hingba ngamdori boro Kuki singdi popi plantation tawdragadi sur honba ngamgadraba Kuki singdi nisa pisa sadragadi hingba ka ngamgadraba aduna haire pawsu tasiko Kuki mayam amuk protest ka tawdori jala ikai khangdaba Kuki singdi popi yaudana Kuki hingba ngamde popi yaudana Kuki hingba ngamde nisa pisa yaudragadi Kuki hingba ngamde kaina amuk adugi mu rally ka chatori baza laba haire pawsu tasiko Forest Department gi maigai dagi Anurag Baspaina Kuki singna popi tharami ba mafam singduga wa oina tharani haina phongdo khare amadi wa lising kayano dusu tha khare haina pawsu phongdo rei ko ado tarasi ko aduga nakhoigi samai na nisa pisa saraga ngawba mayam do protest tawna ba sem saba ka haudora jala nisa jawdadi Kuki hingba ngamde Kuki gi ida nisa natragadi yaroi haina amu adugi mu protest ka chatha doi jara memorandum ka pi doi ba we want po pi kai na Kuki want po pi kai taw doi jala ba ta si ko pau se ko Pau mana popi tharamba mafam sing wanam hutsilagani Anurag Manipur gi popi tharamba singi lam singasi wana muchinna bohonari haina Manipur lenga ki Forest Department ki Principal Chief Conservator of Forest Anurag Baspaina Fundokre Humra Taruk Suba Ban Mahosab celebration Nusinmegi City Convention Bangtoki Pathoram Mamaga Maririna Permission Wangang Laduna Anurag Baspaina Hai Manipur popi Taban Maramoraka Koktoki Umang Saruk Singasi Menkana Mamang Sahidi Hon Apamakalgi Wapambi Tabaki Tabak Lepsana Satakli Kumzai listening and Kungamari Kakta popi Taramba hector Saniga Nifugamagi Lamda Wapambi Takri Say Shigo and Su hector Samri Rom Wapambi Taba Hore Machina Kunzash Shintok Lehenba Natana Aquebigi Kalanga Tamadasu Saunomating Panglagan and Funtoki Pari Momsena Sibu Yang Biriba Mayam Puna Pui Kai Kumnazari Chinaumiam Makataba Pao Omo Yang Minagisi Higher Pao Sayam the Noitaba Pauni Susan Pudegi Lanzena Duna Laga Yang Tang Relief Camp the Ladamba Masagi Anaba Amadagi like a number lying bangam the Badagi Lake Hidre Hari Harry Pau so Taminasi Yam the Noitaba Pauni Susan Puda Maitegi Yumkaya Ut Oina Boom Season Naraga Matik Saba Missionary Season Naraga Maitegi Yum Singo Hanjin Hanjin and Maitaraga cookies in a Orpani Bachatara Padagi Kang Bangam the Badagi Lanjena Duna Hoji Hyang Tang Relief Camp the Layramba Masagi Anabadagi Lake Hidre Hari Relief camp the later Karamaina, Makatana treatment, Tabangam Doribanaba, Kadai degi Sen Tolak Doribanaba, no Magisana be Hona Doribra, Mayam the Pisalai,
सारा का यार बाबा से नबा सानबा लाइक तमनबा होनरिबा नोमगी संगदबा यादबा पोलम कया से हानगी मतो मोंगदा होजिक्ति मयामनसु मतेंग पांगसनबसु वाटले मयामसु लोइना वानाराबनिना असिदा लाइंग मंगमदना हौजिक हौजिक सिरिबसे मसिंग अतुक यामना यामसले असि खुदिंग कनाना थोक लेबने महिरो से कराय थोक लेबने कुकी न थोक लेबनेबा असि सेंट्रल गवर्नमेंट खंगी बनेबा असि लेइबा एखोइगी लेंगांग खंगी बनेबा असिगी मथक्ता कुकी टेररिस्ट सिंगसिगी मथक्ता अहक पचेरा करम मतमद पीदुरिबनाबा ngasi एखोइगी मैतै मसा सुसानपुरदा युम मसक खंगदुना लेरियाबा सुसानपुरदा एखोइगी मैतै मयामगी युम दो कदाइनोबा हौजिंग मैतैगी युम कै तुमना मै थादोकबिबा लोयरगा कुकी सिंगना मैतैगी युम मै थादे ना मकमु चे थागतपा हौरियाबा अतंजा असिदा सुसानपुरदगी लांजेनादुना लागा हियांगथांग रिलीफ कैम्पदा लेरमदगी लेखिदबगी पाउसे अमदा हाना तामिनगिसिको Kamakya Piamton College Hyang Thang the Hang Relief Camp English Naniga Kungo Humdagi Me Humdagi Manipur Sin Kuki Narcotics na Atamna imitation the Landara Korik Sampur Tingang Pari Sangzupam Lodun Lady of Kontozam Navasandra Si Yakatoruk Masagi Laina Amana laying Mungam than a lake Havigi Pauk social media Muslim local news in the Gitabadigi ngasi LMG Manipur gi thawmi singna laikhidrabi gi imung manung gi awaba do saruk yabag loinana seloina lupa lising manga amas nomgi sangdrabi yadraba asa thaki polam sing mating pangpi haidi kongsar asiga mari leinana yabadi laikhidraba ningthawsum na basandra relief camp asimaktada July 8 lana thorom pangthokani haidi zero ri horakadori bane mayu mekei tangoi tana sakhrabi inmate sing asigi damak minung si utuna lal horakpa matamda lebak miyamna sangsin dona mating pangmagi thabak sing adu su ukhidre housing relief camp de ladibi inmate sing hena awaba miyuk narakli masa sing mahi tamba ana ay gyorok matamda layeng ngamda begi awaba kyama sumayuk nari inmate sing asina mayumda handriba phawbudi lebak miyamna mating pangsin dona makoi awaba ser yamina seri panmayabudi अदुग तंजा सिदमुक आरामबाई तेंगोल की पियारो ओइबिरिबा तामो रोबिना थंबिरक वाफम खरा इचनाव मयाम तामिने से यामना अचुंबा अमदि यामना असेंग वारिनी हौजी कुकी सिंगना तौरैबा लालोंग मयाम से मयाम खंदमिने सेबा हारे पाव से तारागा मयाम वाखल सु तागने वाफम से थमजे अदो कुकी सिंगना सानरिबा लालोंग मयाम से ngasi su लालोंग लेपते हौजी मो कुकी सिंगना मैतेगी युम कै तुमना मै थाखिबगी मतोंदा सानरिबा अनौबा प्री प्लान से तामिने सिको इचनाव मैम असिगी मतांगदा ममांगी वीडियो सोइना सेमजखरबनी होजिक सेकमाइगी रिलीफ कैम्पदा लेरिबा सनाथोगी मथक्ता अमुकमु कुकी सिंगना मु एफआईआर का पांजलई याबा कुकी सिंगना मखोइगी युम मै थाखिबा लेते कुकी सिंगना मैतेगी युम मै थाखिबा का लेते मचिन थीखरबा कुकी इलीगल इमिग्रेट्स कुकी नार्को टेररिस्ट ना होजिक अमुक सानरिबा लालोंग सिगी मतांगदा थमैबा पावसे अमुक तामिने सिको पुंगी अपडेट की लौकचरके येकनबा कुकी न मै थादोक पीख्रब युम कै कया मसागी कंप्यूटराइज पतासु लेजरिबा मै हेक थाखिबगा पुलिस तसु एफआईआर तौजख्रब सिंग असिबु नहोंगना कुकी न अदुगुंबा तौखिबा लेते मै थाखिदे मैदेगी युम लेते हाइदुना ऑफिशियल क्लेम तौबगी थबक कन चथरगली मीगी दि कोक थादा बसुगलेबलेते एखोइगी दि ngasi na kadaida hausi hayeng na kadaida kumhai haiduna thinari IDP singsu na khoi cham manaduna punna leminadragadi amagi mathang tawroktuna nasana sagi ingkol mitop na loina lawkhrani aingonda masigi wakat kaya la e hauji adubu mari lenaba police ta court ta aina yam phajana pauta kaya piraga pau fauna halaga chalhali honorable government da chi ihali laithok piganu ko migi di khulai gilan torok tre kok gilan kan na torokli kanglai pa punma khol adai chino me makha taba pau amu yengmina gi siko Sana awang nong pok ki security da amung hana thazaba pi khedu bu Manipur gi matang di fene hoidi Guwahati the base of Assam Tribune gi executive editor na sa ki Union Home Minister Amit Shah gi interview mar awang nong pok ki security gi matang amung hana thazaba pi rabu su Manipur gi matang na pi ki ba pakuma du di pening hoidi haidi sa ki interview du gi matang Union Home Minister Amit Shah na pi ki ba pakum sing adu amung hana Hangana yeng laduna thamni bo wafam di Union Home Minister na piki pakum madura thodok hendok bo wafam yaudi Bangladesh Chief Advisor Muhammad Yunus na awang puk lamdam gi matang da Beijing da phungdok ki bo wafam amadi jihadi sing gi thabak hengalak piki matana mu hana thazaba pi badune wafam asigi matana Union Home Minister Amit Shah na yamna haising na piki ba ma ki pakum madudi kana amatan awang puk India bu disturb taw ya roi awang puk ki lamdam asi manung gi oina amasu mapan gi kihan bising gi mapung phana takai dana ngak tek dana ngak sile bu wafam asni
Chadakibu interview to the Manipur Hausu Uriba people Missiki Matana Hanki Bowang Singadugi Pakum Adu, Penning Awidi, Matam Sangna, Unkana to the Lak Diba Saranga, Manipur people Masi Atian Matana, Lushilagani Hairivasi, Hausu is still a city Uriba people Masiga Tayuanavani, Hausu Kanglupani Gimarat, Matam Hector, Tashinavi Yabgi Piva Mutri, Levasi the Maru and Awan Pok Lamdam, Zahadi Tabak Hinkalakramadi. Low kind of meetups in Saxil Matana, Union Government, Mapumpan, Tabuk Wapam, Home Minister, Tamki. Currently resist. Cookies in a Yamushita, cookie lady, Emile Tara Yawa Yarake, Tapondu Yaba, Adu Aquidi Karigi, to Minale Duribuna, Cookie Noikana, where you give no Yauder, so Aquay, Manipur, Anova, Lingak Siambang, and Antang Pongo, the Tamosekam, no I Duribunaba, Aduna sounding a Bina, High Hydro Kangdeba, Imana Mamiti and Picang Hotel, Picniba, Ansa, he party, but he Anita Parapa, Adu Makayana Mapako, Wapang the Duna lady, Asuma Mayam Sekarinum, the Kandabiaba, Aquay lady, high or 30 BJP, MLA sing leader sing, Asitanata labor, MLA Minister Mayamsu, Tamu the Roy White of a power whenever, Tamu the White of a Powry Hidaga, Aquay White about the Saruya Zeri Hidaga, Yaduri Raba. Politics the Laydure, party the Laydure Hidaga, so Iram dum the Egi, the Egi, Ichinao the Hen, Pasicananoaba. Asika say, I know some was a Zappa the Pondox Abaneva. Aducation Makatava Paomo, Yeminagisi. Aduga ngasi di video se matang se ko loisen jerege video se ka soira yaw khiba ka le so ngakui waina pari mom channel la yengbi ba mayam puno ge pham dei ko non jari kangle pak na yai fare ibudo pakang mana yai fare Kangla utra sanglen du wasak lobagi thoram madu kumbi moirang phobola phogok chau ikhai thamna pokpi laingang tabi sana sabi kangla tongbi thobal athok man sing mafam singdagi lakpa miyam thawai mirel Peace Committee Kanglaipak Manipur Special 50 gi thaupu basing na ibudau pakhangwada thauni raba matung UNLF ki hanagi chairman RK Megan wasak lobagi thoramadu pangtokibani ngasi wasak lokibadu da iraibak Manipur sing narakpa phibam sing thengna bada amadi aikhogi phurup sing nungsi sana hingminna bohona bada angamba thaudang lominagani masigi damak thawai thadok pada pamuba lai tawroi saklibu wasak asi ibudau pakhangbana thaujan bibi oire sanu haina miyam amatu oina wasak mina khiari Tauramaduga Mari Lena, RK Megan Fundokibuda, Manipurgi upon Bagi Saktam, Hibisi, territorial integrity Katanatana, Manipurgi upon Basaktam Kidama, yellowing Idigi, Minaraglava Purups in Amatu and Leminabagi Matamari, Roina, Singnabakia, Sipuna Tingamina Vigitangai Patavataka at Yore, Asigumba Manipurgi Lurabatanka, Asida Magi Tabaks in the My Partner Tabak Toriba, CSO Sing upon Bagi and the Tabak Tauminabam than a lady Basi. Puna tabak tauminna bagi tanja ama lomina basangi CSO sing amat oina punduna tabak tauminna bagi matam oire loinana apun megoiba pangal thona lingjela duna aikhogi mangda thengnari basingna basing asi amat oina thengnamina basangi aiki adu echanao mem lakliba tang mapan asida relief camp asimakta da lana thorom pangthokadori hairi aduna mayamna su haiba numit asida mafam asida satpiraga Lana Thoramase, Mapumpana Sarugia Minasi, Amadi, Mapugi, Mapamda, Ingna Signa, Lady Sanwana, Aquina, Hai lay Amatang also, Katminas, upon the sea Hijage, Haiba, Pause, so Moktaminasi, Chinamam. Yabadi like Hidrabaning thousand Nabasandra relief came Asimaktada, Zulai Mapanda, Lana Thorom Pangtokanadi.